Lakhipuronline puthokjaba megi tang kunthra ningthaukaaba numitki Khomjinba Pao tabirasi. Ahanbada maruoiba pau. Amyana sinduna pangthokiba All Assam Manipuri People's Convention da Manipur gi CM saruk yakhre. WMC Barak Village silangduna Lamar Gram da mipamama pangthokre. Mangsilakliba phau makhal sing amadi masibu kannanaba haiba hiramda Jorakulda awareness program ama pangthokre amasung Agartala da Nritya Guru Panganbam Nabakumar gi maphamda Shraddhanjali katkre. Haujik mapungoiba pau tabirasi. All Assam Manipuri Youth Association Amyana Sinduna All Assam Manipuri People's Convention Precious Day 2022 Megi tang kunmapan nongmaijing numita Silchar gi Rajiv Bhavan da Manipur gi CM N Biren Singh na chief guest oiduna mapung phana pangthokre. Honorable MLA Mayangin Policy Manipur Kongkham Stage Sisigi Pumbang Langa Laiteng Pi Vikrabamatung Masidi Ayuki ahanba session gi thoramda Amya gi chief advisor Khetrimaim Kundal na luchingduna Piral Chingkhatki Matungda Khetrimaim Kundal Chief Advisor Amya Amadi Khuraizam Athauba Vice President IPSA Kangleipakna Chief Convener Amadi Moderator Oiduna All Assam Manipuri People's Convention Lisinganiga Kunithoi 2022 gi agenda Political Autonomy for Manipuris in Assam Haibahiramda Civil Society Organization Assam Amadi Manipur gi luchingba singna khananainaki. Honorable Sri Nongtuman Biren Singh Lakpi the Auba Kupa of the Pupil Kuyu. Honorable Sri Nongtuman Biren Singana. Honorable Sri Nongtuman Biren Singana. Honorable Sri Nongtuman Biren Singana. Mayapur of Auba Kupa of the Pupishi. Thank you. Matungda warep ahum sulauki ahanba warepta CSO Intellectual Amadi Mahiroi Lup Singh yauna pangthokpa convention da Amyana Autonomous District Council tanbagi dimana si mangsil thana changsiliba si Amyana makhatana changsinbada ngasigi miphamna mod amata oina yanaki ani suba warepta matam kuinadagi Amyana changsiliba Autonomous District Council demand gi matangda anauba loop amadi loop singna khanjaba tarabasu Amyaga punna changsinminaba amadi ahum suba warepta Autonomous District Council ga mari leinana aroiba warep launaba lakpagi tanjada Manipur sana lebaktaki Manipur gi CM natraga Minister natraga mihut singa wari sanabagi tanja lakpa matamda Assam dagi mihut su yauna Assam gi lenga ka wari sanaba haina warep lauki Nungthil gi session da N Biren Singh Chief Minister Government of Manipur Kongkham Robindro MLA Mayang Imphal SC Public Health Engineering Minister L Susindra Singh VP IPSA Konthaujam Athauba yauna atei saknareba miyoi kayamarom daista phamki Ima Leibakpu Saithaba isei saktuna thorom haudoki thorom gi chief guest oikiba Manipur gi CM N Biren na haikibada Assam da leiriba Manipuri singna lingjel manana amata oina ipa ipu singna thambiramba chana kanglon lichat sajat thaksi khasi chet nangaktuna thambiu haiki Silcharda lambu leirabadi Manipur Bhavan soidana sananaba mathangi phamba cabinet mifamda puthokki haina su thamki Jiribamda aeroplane macha taba yaba airport macha ama thorang tauri Silchar Guwahati Imphal amadi awang nongpokki mafam singa thorang leirisu haiki Krista Kumja lising aniga kunmari da Jiribamdagi train Imphal phaba yaunanaba pandam thamli
Imphal Silchar gi flight lairamba adu amuk hanna painaba kanna honari haiki aroibada Assam government na pamdaba thabak thoram sing thobiganu Assam gi paliba lenga ga sida miyam na mateng pangbiu haina phongdokhi ai sulai phaguni ase ai amuk anirat siga homlok subo ibeni election gi matam khadana election gi matam da sula me da election na daba topba issues kar da soi laksarabe adu ngasi gi swaina mi punba singasina hanba male ana sukuni pullaga ko mai dai bangu gi isanching isesin suyawi ayam punama Pithibida mayam na ngasi soknariba honariba tanariba punamaksi jati mo ibagi masagi identity jati mo ibagi masagi channel on church jati mo ibagi masagi leibam thokpa seminar lam इज्जत मदगी दंते मणिपुर की पुआरी थोइदो हेंदोंना यामना पुनिंग नुसिनिङाय ओइबा ngasi ngasi mai iman da thami bai chal cha singsi hoi matamduda boundary ya tinegi oma Assam ki Manipur ki boundary ya tinegi oma ga history da Barak Valley si part amoy lai ko da criminal ko gi तो याम नुशिबा वारी अमा खते अहोम मैदना Assamese na leiriba irrespective of Burman adagi bodo adu ada loina ahom leiriba mayam da Assamese na ngasi khanariba puru adu ngasi Manipur da leiriba madi Assam da leiriba maitai na khanariba puru adu ngasi Manipur Nagaland na madi Naga da leiriba Manipur da leiriba Naga zen khanariba puru high political integrity titles in Jacin Lakhipuronline manga ikoisi haurakam amatani have been shigraba pajagraba history here in Assam Manipuri population is huge around 6-7 lakhs is here but they are not having proper care by the previous governments and this time after coming my colleague honorable Chief Minister Hemantaji and I have discussed a lot with him also and we are requesting to provide a special status for the minorities Manipuri here in the state of Assam. That is the reason why I am visiting here. So we have seen that you are very Nushizaraba kasar lamdam gi mipom khatimak tu mangkana government khurumzari amasung nungai pa pausel ama pudra lakchari madudi dukandar.com na isai sani yumda delivery charge amatta lawdana home service ikudok taba pizari kitchen items yum gichana thakna namba fast food ki items visit lating na chingbasing cash on delivery hi kuthangda home delivery service asiki khudok taba simyam lawview hena akupa marol khangbining balai na su www.dukandar.com natragana 7896677707 hariba contact number sida akupa marol khangbiyu haiduna haizani WMC Barak Valley Zone Silangduna WMC gi Lifetime Achievement Award phangkraba Lamargram da leiba Moirang Them Nilamadhuk ki sangaida mioi chama gi yankhairom na saruk yaduna me gi tang kunma panda WMC gi member singbu ikai khumna ba utpa amadi chakhot thoranga mari lenana mifam ama pangthokre mifam da WMC Barak Valley Zone gi Women and Child Secretary Ketrimaim Kalanina Mayambu taramna okhi WMC Assam State Unit ki advisor Chingsubam Nabakumarna mifam gi nungi oiba warol phongdokhi WMC CEC gi organizing secretary Kaisam Sanjipna Delhi TPS 2022 da April ki tang 13 amadi 13 loinana Guwahati GMF ki AGM da May ki tang 19 da pangthokiba mifam gi patang da marik chumna paudamkhi Sinam Menjorna Tharomapu oiduna pangthokiba mifam asida WMC CEC gi vice chairman Dr. KN Chana WMC gi nungi oipa warol yamna machata na phongdok pikhi
WMC Assam State Unit ki Joint Secretary Mutum Gunadhona community asigi matangda khanbinaba loinana WMC ki website amadi FB page follow tobinabasu mayamda haizaki. WMC Barak Valley Zone ki member Koizam Ibungo Tombana host oikiba thoromasida WMC Assam Unit ki advisor Laisram Manglemba loinana Dholai Sonai amadi Silchar constituency ki member singsu wangangki. Barak Valley ki constituency kudingda unit semnabasu warep nakre hairi. Barak Tampak ki choyai ne na kundaminari ba ilei cha sigi afamda Krishnamani mutum na ikai khumda go uchari. Handak nauna puthokadawriba melai film production gi matamgi ichel haina mingthon ba hairiba film asigi artist pamjai kalabu thawai yawba kalabu pamjaba miyoi singna hairiba film asida saruk yabinabagi damakta melai film production gi maikei dagi paujeloina lauthokchari hairiba film asida yawbinabagi damakta makhada piriba contact number asida call tawduna melai film production gi producer amadi director ga wari sanabiu haina melai film production gi mahut sinjaraga Krishnamani mutum na miyamda paujeloina lauthokchari. Laumilup Assamna Sonai Anchalik Biodiversity Management Committee ka kusam naraga Zelongai gi oiba fau makhal sing amasung makhoibu conserve taunanaba honaba haiba hiramda awareness program ama ngarang Joragul Khungangi Rajmon Sharma gi mandopta pangthokre. Thoromasi Laumilup Assam gi member amasung Sonai Anchalik Biodiversity Management Committee gi member su oiribi Sanalembi Debina Assam State Board Biodiversity Board ki team gi manung channa Chennai da Megi tang kunithoi da National Biodiversity Authority amasung Ministry of Ecology, Forest and Climate Change na silangduna pangthokiba International Day for Biological Diversity thorom gi makha chathaba oina sinlangkhiba thoromni. Thoramda mangsilakliba phau makhal amadi makhoibu karamna kansige haibagi matangda khananainakhi. Lau suba kanade haiduna lau suba toknaraba matamasida thawai yawba lomi singna yelhongai gi phaudi sijanaduna Kannanaba Joragul Youth Organization ga kusamnaraga honaminasi haina lepnaki lau singubagi hiramda laumi singna phangliba awa chaitheng singi matangda khananainaki mifamda Khetrimaim Kamala M Nandakishore TH Madhu Khetrimaim Samungau TH Padmavati Y Gaur Kumar I Brajakishore TH Maniharna chingba ahalaman sing loinana Laumilup Assam amasung Joragul Youth Organization gi member singna saruk yaki haina Laumilup Assam gi secretary na thadorokpa paudama mada phongdorakle. Bharat ki wangmada Manipuri jagoibu saktakpada chobo thodang lauramba Santiniketan gi ojasu oiramba nirtya guru Panganbam Nabakumar Thakur gi mingda Agartala Municipal Corporation konba mafam gi manung chanbada meitei singna dapta hairagasu khangnaramba Chandrapur dagi meitei leikai phawbagi lambi gi ming thonkibagi harauba phongdokpa amadi Thakur Nabakumar gi mafamda Shraddhanjali katpagi thorom ama ngarang Dapta Meitei Mandopta pangthokre. Manipuri Sahitya Parishad amasung Lamyanba anina sinlangdana pangthokiba thorom aduda Agartala Municipal Corporation gi Mayor Deepak Majumdar, Educationist RK Jitendrajit, Northeast Color gi Editor Sanjeev Dev, Marup Pauche gi Joint Editor RK Tarunjit, Lamyanba gi President N Prafullo Bijoy, E Kalenjano chingba miyoi singna saruk jaki. Thorom asiga mari lenana Nabakumar gi mamau nupi Panganbam Ongbi Karunasu wangangki. Thoromadu Parishad ki President N Dilip Kumar na thoromapu oiki thoronga mari lenana cultural program su pangtokhi. Aroibada maruoiba pau amukhanna Amyana sinduna pangthokiba All Assam Manipuri People's Convention da Manipur gi CM saruk yakre. WMC Barak Valley Zone silangduna Lamargram da mipamama pangthokre. Mangsilakliba phau makhal sing amadi masibu kannanaba haiba hiramda Joragul da awareness program ama pangthokre amasung Agartala da nirtya guru Panganbam Nabakumar gi mafamda Shraddhanjali katkre.
Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.